Laikidrabi crew member Nganthoi ki hakchang masak khangba ngamle ngasi puraklagani haide tha asigi taranithoi ki nukthil pung ama khara helakpada London ki Gatwick airport ta lamthungpham oiragadaba Air India ki flight number 171 na Ahmedabad ki Sardar Vallabhbhai Patel International Airport ta gi paikhalakpada ngairingaida naknana leiba BJ Medical College ki hostel ki building da thumjinduna kaibada laikidraba singi manungda yaukhibi kongbai lakpam Nganthoi ki hakchang masak khangdokpa ngamkhibaga loinana ngasi Imphal da puraklagani haide mahakki hakchang masak khangba ngamle haibagi wafam ngarang numidang warang pung 3:49 tarakpada mahakki apokpa K Nandesh Kumar ga pokminaba mayamba K Sanatombana khangalakpane pung 3 khara helakpada thaudok asida laikhidraba miyoi kiyagi hakchang thamduna makhogi masak khangdokpagi thabak sa tharakliba city hospital gi maikaidagi mahakki hakchang masak khangdokpa ngamle haina mafam aduda lairakliba laikhidrabi Nganthoi sahi kunganithoi gi masai gitanjali amasung mahakki apokpa K Nandesh Kumar yauna imung manung gi miyoi singda official oina khangalakibani haide mahana makhatana phongdorokpada ngasi nuktil pung ama khara helakpada laikhidrabi hakchang Imphal airport ta thunglaragani mafam asida awaba phongdokpa amasung laisu katuna ikai khumnaba ullaba matungda mahakki pona thonglamdam oidaba thawal awang laikai da puraktuna mahakki aroiba mathomangam pangthoklagani haide panba yabli thodok asi thokibagi mathangi numit tha asigi tarahumdu da laikhidraba miyoi singi masak khangdokpa ngamnabagi damakta makogi masinmana mama mapana singbadagi DNA test ki damak sample singlaunaba khangalapodagi Nganthoi gi pokminaba masai gitanjali Ahmedabad ta satuna test asigi sample pi khibani adubu mahakki sample adugi matungina test tawda kudong chadaba khara leirakpadagi nahan Ahmedabad ki city hospital gi maikaidagi laikhidrabi Nganthoi gi apokpa amasung apokpi test asigi sample launabagi damak laknaba khangalakibani adubu mahakki apokpi kongbai lakpam ongbi maladi chatkide mahakki DNA gi sample rims ta lauraga mapuraba K Nandesh Kumar na Ahmedabad ta pukhibani aduga mapurabagi sample na ngarang nukthel pung mari khara helakpada Ahmedabad ta thungbaga panthadana pikhibani haide COVID-19 positive case masing samaga taranithoi sukhrei laibasigi mi kungna taba state da COVID-19 gi anoba variant singna mayokna halakpa laina asigi positive case sing masing hengalakna ngai gi chairakta Manipur so ngasi phawda thengnaba laina asigi positive case gi masing samaga taranithoi sure haina mari linaba loisangi status update na phongdorakle haujuk phawda positive case sing mayoknaraba district sing di Bisnupur da mari Imphal East da kunga taruk Imphal West da humdra ga taruk Kaksing da ama Tengnopal da ani amasung Thawbal district da ama ni hairi ngasi gi oina apunba sample samaga taranipan test tawbagi manungda positive case kunthra thengnabani hairi Sursanpur da IED ahum plan tawramle hairi Sursanpur police station da gi makharom da leirba Mata village ki tongan tongan pham sing da mapanga kallaba improvised explosive device IED ahum plan torambadagi ngarang police ki bomb expert sing na lauthoklaga mi sokhandana pokhaihangre haide meitei lawpham da kuki na law khoiba thingu haina phongdorokle Bisnupur district Singkhung Singyada leiriba meitei gi lawpham sing da kuki na law khoiba thingu haina Moirang Kendra apunba lawmi sinmi amasung nupi lupna governorship secretary amade mari lenaba sing ki puning sing selakle lopasi ki secretary Malem gi serola mana hai Manipur tholiba sahi ani helaba lansina sokhalaba district asigi law panba ngamdriba lawpham sing law panhalu kuki terrorist sing na lansinda phubala sonu sipai gi lawmi sing gi sasan hatoktuna manghan tahan khraba sasan asigi amade law panba yakidraba lawpham singi compensation pinaba mari lenaba singda haijarabasu ngasi phawba thabakta onthokduna leiri laingakna satharaliba thawong sidi lawmi singi hak namsinduna thambane ngasi nongmani ki mamangda su phobalagi high canal ga thangnana leiriba sengairo local da masagi lawpham da lawsuduna leiba ningthaujam birenbu khulai paiba kuki singa nongmai kapsinduna ha naba sathakiba thawong asi yaningde thawdo asigi matangda mari lenaba singna tumina laisinbu sumloi makhataba pamdaba thawdok thoktrngaida Jackson Thorang Lokhatpa amadi maraleba sing phaduna logi oiba chaira pigadabani lawmi leitrabada kanana chanaba pothokadoribano lawmi leibana malemda aikhoina tangdu letana hingba ngamlebani lawmi singda tamthiba thong sathaba si yaningde lawmi kannabagi dabak Manipur da leiriba tongan ba CSO na sangsilagliba khongjangda district asigi lawmi singna saruk yagani amarom da lawmi singi mapanga kannaba lob asina campaign ama sathaba hauragani hainasu zeros na makha tare
Nagaland ki Pheshamada lambi namthakibadu nauna sembadagi saka taruk panba trucksing lanba haure haidi haukiba me kunthamathogi ayu anganbada Nagaland ki Pheshamada khanghaudana chingning khaiduna National Highway number 2 gi saruk khara namthakiba amadi truck ahum su lok to tasinkiba mafam adu nauna chingkaktuna semba loisilakpadagi saka taruk panba trucksing lanba haure adubu saka tarani thoi panba amadi trailer gari na singbadi nauna lebak kakpa maramna lanba yadri haidi press na phangma pawgi matunginadi maram parent lambida double lane asidi nong surabadi saka tarani thoi amadi taramari panba gari sing satpa yade karigumba nong tarabadi lebak nauna kakpa lambi oibana saka tarani thoi natraga taramari panba sing satpa yakiroi haidi Delhi da ariba gari sing da thaupi roi dauri mathang thadagi hauduna National Capital Region da no end of life vehicle habadi sahi helaba diesel gari sing amadi sahi taramanga helaba petrol gari sing da thaupi belep lagani hairi khongthang asi Commission for Air Quality Management na lokhalakibane thaupi roi hairiba gari sing asi NCR da register tawba khaktan tana India gi mafam amada hektar register tawba gari sing yaugani hairi statutory body asina NCR gi fuel station singda direction piduna mathang thadagi hauna ariba gari singda thau pidana ba khangan khre CAQM na lokhalak liba khongthang asi Delhi gi miyamna makhoigi ariba gari singadu atopa state singda resta tawduna sijinarak padagi ni hairi ariba gari singda thau pidabagi khongthang asi Delhi da hana sanaraba matong sahi asigi November dagi hauduna Gurugram Faridabad Ghaziabad Gautam Buddha Nagar amadi Sonipat hariba satellite city sing asida ANPR camera sing install tawba loiraba matungda sanaba hauragani NCR gi lemhoriba district mangadana mathang sahi gi April thadagi thaupi dabagi khongthang lokhatpa hauragani khongthang asida commercial oina sijinaba gari sing komthokloi haina su phongdokhi hojik sathariba Iran amadi Israel ani gi landfamda inaunoba update ta Americana Iran ki nuclear site singda bomb thadakhre Iran ki Fordo nuclear plant da America ki bunker buster bomb taruk thadakhre haidi loina na Tomahawk missile kuntra 400 mile lapadagi submarine dagi launch tawkhre haidi Manipur da mahausa ki phibam hanjilaktar phawba lengak semba lugani haina Amit Shah na phongdokkhre kumja 2029 ki mikhal singda nupi ki set reserve lairagani haina so phongdokkhre Manipur da hujik community ani ke marakta ungkhatna riba selep tuna mahausa ki punsida hanjalaktir phawbadi anauba miyam gi lenga ama semba haibasi lugani haina Union Home Minister Amit Shah na phongdokkhre Times of India na akhanana loba interview amada Union Home Minister Amit Shah na mathaki wafam asi phongdokladuna mahana hai khwaidagi maru oidibasi Manipur da hana ki punsida hanjalaktuna tangdurai taba phibam amada lakpa aduni Manipur gi issue asi terrorism ga mari leinade amadi anti national issue amasunate masi tasengna kanglu ki irang ni India amasung Myanmar ani gi ngomkhai gi sarukta ningthina ngomkhai sambal khabu gi thabak loisindabana Myanmar da irang thorakpa matamda Myanmar da gi mitop sing sangselakpagi achoba problem ama mayok na duna lakli marak sida meitei singsu ST list da yahon na baga mari lena na court ki order ama takhiba ga mari lena na Manipur da kumja 2023 gi May 3 da gi irang asi thorakhibani mamang thakta Manipur da thokiba kanglu ki irang sing loisinbada yamdrabada sahi ahum mari de adumak sangdura lakhibani haina su Amit Shah na phongdokhe mahana makhata aduna hai ngasidi Manipur da hingsa gi thoda wathok sing thoktre adumakpu muknariba community ani amasung kuki amadi meitei ani gi marakta leinariba nungainadaba asidi mapung phana kokhan bangamdri center lenga ki maikai degi warashen porona ba thabak lokhat palepte muknariba community ani gi mioise tokhai unaduna wari sanabagi thabak sathari political level da sathariba wari chanabagi thabak asigi mahai athuba matamda phangani haibagi thajaba lei haina su Amit Shah na phongdokhe khulakpi hoikhol hingi misi jalki gi maikaidagi lale hajakre yanaba porakpadagi ITLF ki shutdown handokre langsungman village ki khulakpi hoikhol hing hauki misi ki matang da Jammu and Kashmir Light Infantry jalki ki maikaidagi lale hajabaga loinana laikidarbaga imungda lupa lakh tara compensation piragani haibagi thajaba pirakpadagi Indigenous Tribal Leaders Forum ITLF na kaukiba total shutdown ki khongjang handokre haina ITLF ki maikaidagi phongdorakli ngarang tuibong da leba ITLF ki office da Susanpur district administration yauna
ꯖꯥꯀꯂꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯄꯨꯟꯅ ꯍꯣꯏ ꯈꯣꯜꯍꯤꯡ ꯍꯥꯎꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯋꯥꯔꯤ ꯁꯥꯅꯕꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯈꯥꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯥꯀꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯛ 10 ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯗꯒꯤ ꯈꯨꯗꯛꯇꯒꯤ ITLFꯅ ꯃꯈꯣꯏꯅ ꯀꯧꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯁꯤꯡꯅ ꯍꯣꯁꯇꯥꯏꯂꯤꯇꯤ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯨꯀꯤꯖꯣ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯐꯥ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯕ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯣꯏ ꯈꯣꯜꯍꯤꯡ ꯍꯥꯎꯀꯤꯞꯀꯤ ꯍꯛꯆꯥꯡ ꯖꯣꯏꯟ ꯐꯤꯂꯥꯟꯊ꯭ꯔꯣꯄꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ JPOꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯔꯇꯤꯔꯁ ꯄꯥꯔꯛꯇ ꯂꯩꯔꯣꯜ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ ꯍꯣꯏ ꯈꯣꯜꯍꯤꯡ ꯍꯥꯎꯀꯤꯞ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯍꯥꯟꯗꯒꯤ ITLFꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯀꯥꯟꯅꯈꯤꯗꯦ ꯂꯅꯥꯏ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ ꯊꯣꯡ ꯂꯣꯟꯈꯤ ꯑꯃꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯊꯣꯡ ꯍꯥꯡꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯁꯨꯠ ꯑꯦꯠ ꯁꯥꯏꯠ ꯑꯣꯔꯗꯔꯒ ꯂꯣꯏꯅꯅ ꯐꯥꯔꯃꯔ ꯁꯦꯐꯇꯤ ꯖꯣꯟ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯏꯟ ꯃꯅꯥꯛ ꯃꯛꯇꯗ ꯂꯧꯃꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯍꯦꯛ ꯎꯕꯗ ꯀꯥꯞꯄ ꯌꯥꯕ ꯑꯣꯔꯗꯔꯒ ꯂꯣꯏꯅꯅ ꯐꯥꯔꯃꯔ ꯁꯦꯐꯇꯤ ꯖꯣꯟ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 17ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯕꯥꯂꯥꯗ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯎꯗꯨꯅ ꯂꯩꯔꯤꯕ ꯐꯨꯕꯥꯂꯥꯗꯒꯤ ꯑꯦꯟ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ SSB ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯏꯟ ꯂꯩꯔꯤꯕ ꯃꯐꯝꯗꯒꯤ ꯁꯨꯞꯅꯒꯤ ꯃꯤꯇꯔ 50ꯃꯨꯛꯇꯃꯛ ꯂꯥꯞꯄ ꯃꯐꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯗꯨ BSF JKLI ꯑꯃꯁꯨꯡ SSBꯒꯤ ꯕꯪꯀꯔꯁꯤꯡ ꯂꯥꯛꯂꯒ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯅꯍꯥꯟ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯇꯨꯅ ꯗꯤꯇꯦꯜ ꯑꯦꯁꯦꯁꯃꯦꯟꯠ ꯇꯧꯈꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯃꯤ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯇ ꯄꯨꯈꯠꯀꯗꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈꯤ ꯇꯨꯡꯗ ꯅꯨꯡꯊꯤꯜꯗ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔꯒꯤ SPꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ADGP L ꯀꯥꯏꯂꯨꯟ IGP K ꯀꯥꯕꯦꯞ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁ SP KSS ꯁꯤꯕꯀꯥꯟꯇ ꯌꯥꯎꯅ ꯂꯧꯎ ꯄꯟꯊꯥꯗ ꯂꯧꯃꯤꯁꯤꯡꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠꯁꯤꯡ ꯄꯨꯈꯠꯇꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯟꯈꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯄꯨꯈꯠꯈꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯃꯁꯨꯡ ꯀꯦꯅꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁꯨꯠ ꯑꯦꯠ ꯁꯥꯏꯠ ꯑꯣꯔꯗꯔꯒ ꯂꯣꯏꯅꯅ ꯐꯥꯔꯃꯔ ꯁꯦꯐꯇꯤ ꯖꯣꯟ ꯂꯥꯎꯊꯣꯛꯄꯤꯌꯨ ꯐꯥꯔꯃꯔ ꯁꯦꯐꯇꯤ ꯖꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯎꯕꯒ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔ ꯄꯤꯕꯤꯌꯨ ꯃꯁꯤ ꯈꯛꯇꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯍꯟꯖꯤꯜꯍꯟꯕ ꯂꯧꯃꯤꯁꯤꯡꯒꯤ ꯍꯛꯁꯤꯡ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯥꯏꯔꯤ ꯃꯩꯇꯩ ꯀꯟꯅꯕ ꯄꯥꯝꯕꯩꯗꯤ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯃꯇꯨꯡꯒꯤ ꯑꯔꯥꯟꯕ ꯂꯥꯏꯔꯤꯛ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ 18 ꯑꯃꯁꯨꯡ 19 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯃꯇꯝꯗ ꯃꯩꯇꯩ ꯀꯧꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯃꯨꯛ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ 13 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯒꯤ ꯊꯩꯗꯣꯛꯂꯒ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯗ ꯇꯤꯟꯁꯤꯟꯕ ꯌꯥꯕ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤꯁꯤꯡ ꯁꯥꯒꯠꯂꯒ ꯏꯄꯥ ꯄꯨꯔꯥꯟ ꯍꯥꯏꯕꯗꯤ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯄꯥ ꯏꯄꯨꯅ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯄꯨꯌꯥ ꯅꯠꯇꯕ ꯄꯨꯔꯥꯟ ꯀꯌꯥꯃꯨꯛ ꯏꯔꯒ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯍꯧꯔꯛꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥꯃꯨꯛ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯍꯤꯡꯒꯠ ꯏꯍꯧꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯦꯟ ꯆꯣꯡꯂꯤꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯋꯥꯔꯤ ꯏꯁꯤꯟꯕꯁꯤꯡ ꯑꯗꯨꯒꯤ ꯇꯦꯛꯆꯥꯛ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯅ ꯐꯪꯂꯛꯄꯒꯤ ꯈꯨꯗꯝ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯅ ꯅꯧꯅ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯁꯥꯒꯠꯄꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯈꯪꯖꯤꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯃꯇꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯜꯂꯛꯄ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯅꯕ ꯁꯤꯕꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯩꯇꯩꯁꯤꯡꯕꯨ ꯑꯥꯔꯌꯥꯟꯁꯤꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯀꯌꯥꯅ ꯉꯁꯤꯗꯤ ꯃꯩꯇꯩꯅ ꯃꯩꯇꯩꯕꯨ ꯃꯥꯡ ꯇꯥꯛꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯁꯤꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯅ
BC matamdagi palambasing ningthau kangbagi mamangdagi puwari khangba meitei laining maruoina sanamahi laining ihauda hingatnaba honabada mangjil thana thabak tawriba khanga he kayadagi asengba puwari taraga amadi lauraga asengba kanglai puwari bu malemgi miyamda masak takpa chungani haibase ngasigi Manipur gi luraba matam asida Manipur University gi akhanga he oja singna athubada khangminabagi matam oire khangminase nakalamaramda state asigi apunbagi saktam kaidana bachen chonglaba CSO singna so ngasigi Manipur gi oireba phiba masiga mari leinana state asida naungna changlapa phuruk kanglup singna asemba puwari da yumpham oiba lairik kaya ase aranbu yumpham yaudabane haibase India lenga amadi malem gi lebak kaya da khudamga konana Manipur kaudringe gi matam puwari sing marik sumna khanghanaba meitei sing mi tami yek salai leiba singge asengba puwari sing lamdam asigi meitei laining hingat ihauda mangjil thana sen songliba singa yamna toina tanaraga layoi kharbai paipu singna thambiramba iramdam ireipa ase kanba ngamnaba honabagi matamni haibase khangminase amaromda amuk yenglaga Manipur da maruina meitei singa marakta tongan ba laining satpa kayamuk leiriba singa sigi marakta hojik oiriba Manipur gi phiba masi yenglaga meitei sanamahi laining satpa khanghai singdagi laining gi khenaba thamdana landam asigi phuruk kanglup singi horokkom amadi ipu singi maramda mayek sengna khangnaba tanaba chungani khalle maramdi meitei singna ningthau pamhaiba garibani waski matamdagi Hindu laining lauba haukibadagi meitei singmi tami thaptoknaba haukiba amadi lamdam asida leiriba meitei singbu Prabhu Bahongi Sada Naudani Haiba Yanaba Semba Puwali Haibadi Puran Aranba Lairik Sing Punamak Nasigi Meitei Singi Khungul Muthatnaba Lairik Singni Khangna Malemgi Miyamda Maruina India lengak ta khanghanaba honaraga kuki singna aranba lairik iriba singa du manganaba honabagi matamni khaminaba chunggadaba male nakalamaromda achumba meitei gi wafam tabinaba honabada waraba matam asida aranba tawriba terrorist oiriba kuki sing kannaba honabagi moongda mara leitaba masagi lofamda laurang sujaba meitei singda nongmai kaptuna sokhanbada kuki lamhen tuhenba sing phaba punbagi mami ita tadabadagi khoisaunaraba pendraba meitei singna pendaba kholaw lawbugi matam asida lainingi khenaba thamdana Manipur kannabagi damak pamhaiba matamgi amadi matungda irakpa aranba lairik sing ngasi Manipur University gi akhanghai oja singna ngasi gi amadi tunggi mironda achumba meitei singmi tami asengba horokpam takpiramnaba maruina kuki mifatadagi lamdam asi kannanaba honanabagi damak aranbana asini achumbana masini takpiramnaba aranba lairik sing masak khangna miyamda khanghanaba honahaningi maramaduna meitei sing kannaba meitei singbu aryane haiba yanaba idiba lairik sing maru phangna manghanba chunggadaba male madu oirabadi Manipur gi yellow phurub yek salai leiba singna thongna fana punna ireba iramdam kanba ngamgani khalle haina pandam pausagi editorial da phongdorakle